ꯍꯥꯏ ꯑꯩ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯑꯃꯃꯨꯛ ꯄꯨꯔꯛꯑꯦ ꯑꯩ ꯆꯥꯖꯗꯣꯏꯁꯦ ꯍꯪꯒꯥꯝ ꯊꯣꯡꯕꯅꯦꯀꯣ ꯎꯠꯆꯔꯛꯀꯦ ꯁꯤꯗ ꯂꯩꯔꯦ ꯍꯪꯒꯥꯝ ꯊꯣꯡꯕ ꯃꯍꯤ ꯍꯩꯗꯣꯛꯀꯅꯤ ꯇꯧꯕꯅꯦ ꯁꯤꯗꯩꯁꯤꯗ ꯄꯥꯐꯣꯔ ꯑꯇꯥꯎꯕ ꯈꯔ ꯂꯩꯔꯦ ꯅꯥꯀꯟꯗ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯀꯥꯡꯈꯧ ꯕ꯭ꯔꯣꯀꯣꯂꯤꯒ ꯈꯥꯃꯦꯟꯒ ꯑꯂꯨ ꯊꯥꯛꯇꯦ ꯆꯥꯅꯤꯡꯗꯦ ꯍꯥꯏꯅ ꯑꯂꯨꯗꯣ ꯑꯗꯨ ꯇꯥꯔꯗꯤ ꯆꯥꯕ ꯍꯧꯖꯤꯟꯖꯔꯛꯑꯒꯦ ꯉꯁꯤꯗꯤ ꯑꯅꯨ ꯎꯞꯄꯛꯇ꯭ꯔꯦ ꯑꯩ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯩ ꯑꯅꯣꯛꯇꯣ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯑꯗꯨꯒꯤ ꯑꯩꯅ ꯎꯞꯄꯔꯣꯏꯒꯦꯅ ꯖꯔ ꯖꯔ ꯅꯥꯟꯊꯕꯤꯗꯨ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨ ꯃꯤꯠꯁꯦ ꯑꯅꯥꯕꯤ ꯃꯥꯜꯂꯝꯅꯤ ꯀꯥꯖꯜꯁꯨ ꯑꯝꯇ ꯇꯩꯗꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯤꯟꯖꯔꯒꯦꯀꯣ ꯄꯥꯐꯣꯔꯁꯤ ꯆꯥꯎꯃꯜꯂꯦ ꯁꯦ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯍꯥꯎꯋꯦ ꯍꯪꯒꯥꯝ ꯊꯣꯡꯕ ꯍꯪꯒꯥꯝ ꯆꯝꯊꯣꯡꯁꯦ ꯑꯩꯗꯤ ꯈꯔ ꯄꯥꯝꯖꯩ ꯍꯥꯎꯋꯦ ꯍꯪꯒꯥꯝ ꯀꯥꯡꯍꯧ ꯑꯃꯨꯛ ꯌꯦꯡꯒꯦ ꯀꯥꯡꯍꯧꯁꯨ ꯍꯥꯎꯋꯦ ꯑꯩꯗꯤ ꯊꯨꯝ ꯌꯥꯛꯀꯗ꯭ꯔꯥꯅ ꯈꯜꯂꯨꯕꯅꯦ ꯌꯥꯝꯗ꯭ꯔꯦ ꯏꯪꯊꯝꯊꯥꯅꯤꯅ ꯍꯪꯒꯥꯝꯁꯦ ꯑꯗꯨꯝ ꯍꯥꯎꯋꯤꯅꯦꯍꯦ ꯀꯥꯂꯦꯟꯗꯗꯤ ꯍꯥꯎꯇꯦꯕ ꯊꯣꯛꯇꯤ ꯊꯣꯛꯑꯦ ꯀꯥꯂꯦꯟꯒꯤꯅ ꯑꯃꯨꯛ ꯍꯪꯒꯥꯝꯅ ꯍꯥꯎꯇꯦ ꯑꯩꯅ ꯇꯧꯖꯔꯛꯄ ꯃꯨꯛꯕꯥꯡꯁꯤꯗꯤ ꯌꯨꯝꯗ ꯑꯊꯣꯡ ꯑꯊꯣꯡꯕꯗꯣ ꯁꯨꯝ ꯇꯧꯖꯔꯛꯄꯅꯤꯀꯣ ꯁꯤꯗ ꯑꯃꯨꯛ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯏ ꯆꯥꯗꯦ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯅꯨꯡꯇꯤꯒꯤ ꯑꯍꯥꯎꯕ ꯑꯗꯨꯝ ꯆꯥꯕꯁꯨ ꯐꯠꯇꯦ ꯅꯠꯇ꯭ꯔꯥ ꯑꯆꯝ ꯑꯔꯥꯛꯁꯨ ꯆꯥꯒꯗꯕꯅꯤ
브로콜리 쌈 나와. ngoài cái cô đâu có tôi hành nôm á. Thôi đi ngả xuống bà xuống lại bên này phụ thuộc là ăn cái đồ này đâu. Đâu cái số sao vẫn mới đấy. Hàng cao mà trôn xin gì thế nhá. Hàng cao mà trôn xin gì dùng chọc. Xin gì thì hàng cao mà trôn hạp đấy. Cái đâu vừa hạp đấy. Luôn mà khá làm hạp lên mà này.
ꯌꯥꯎꯕ꯭ꯔꯥ? ꯍꯪꯒꯥꯝ ꯃꯈꯣꯛ ꯑꯃꯅꯤ ꯂꯦꯝꯃꯦ ꯀꯥꯡꯍꯧ ꯆꯥꯊꯣꯛꯈ꯭ꯔꯦ ꯄꯥꯐꯣꯔ ꯆꯥꯊꯣꯛ ꯑꯩꯅ ꯄ꯭ꯂꯦꯠꯇꯣ ꯂꯣꯟꯁꯤꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ